ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯄꯨꯔꯛꯏꯕ ꯚꯤꯗꯤꯑꯣꯁꯤꯅ ꯍꯟꯗꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯕꯦꯡꯛꯇ ꯄꯩꯁꯥ ꯊꯝꯕ ꯑꯃꯁꯨꯡ ꯂꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯄꯣꯖꯤꯠ ꯑꯃꯁꯨꯡ ꯋꯤꯗ꯭ꯔꯣꯋꯦꯜꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖ ꯌꯥꯝꯅ ꯍꯦꯟꯅ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯥꯏꯔꯦꯜ ꯑꯃ ꯆꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅꯁꯨ ꯑꯗꯨꯒ RBIꯅꯁꯨ ꯃꯥꯒꯤ ꯑꯗꯨꯒꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯐꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕ ꯚꯤꯗꯤꯑꯣꯁꯤ ꯄꯨꯖꯔꯛꯄꯅꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯋꯤꯗ꯭ꯔꯣꯋꯦꯜ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯥꯡꯁꯦ ꯁꯤꯗ ꯍꯥꯏꯗꯤ ꯕꯦꯡꯛꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯤ ꯐꯣꯡꯗꯣꯛꯄꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯅꯣꯇꯤꯐꯥꯏꯒ ꯇꯧꯔꯒ ꯊꯣꯛꯈꯤꯕ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯗꯣ ꯆꯠꯅꯈꯤꯕ ꯕꯦꯡꯛ ꯍꯥꯏ ꯇꯥꯔꯒꯗꯤ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥꯁꯦ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥꯁꯦ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯤꯅꯅꯦ ꯑꯝꯇꯪ ꯄꯜꯍꯧꯒꯦ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ATMꯗꯒꯤ ꯄꯩꯁా ꯂꯧꯊꯣꯛꯄꯁꯦ ꯍꯧꯖꯤꯛꯁꯦ 5 ꯃꯁꯥꯒꯤ ATM ꯑꯣꯏꯖꯔꯒꯅ 5 ꯇ꯭ꯔꯥꯟꯁꯦꯛꯁꯟꯁꯤꯃ ꯐ꯭ꯔꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯣꯏꯔꯒꯅ ꯃꯦꯇ꯭ꯔꯣ ꯑꯇꯣꯞꯄ ꯑꯣꯏꯔꯒꯅ 3 ꯑꯣꯏꯔꯅꯤ ꯁꯤꯒꯤ ꯑꯍꯦꯟꯕꯗꯅ ꯆꯥꯔꯖ ꯂꯧꯋꯤꯗꯅ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ ꯑꯩꯁꯦ SBIꯒꯤ ꯑꯦꯀꯥꯎꯟ ꯍꯣꯜꯗꯔꯅꯤ ꯈꯜꯂꯁꯦꯕ SBIꯒꯤ ATM ꯄꯥꯏꯔꯒ SBI ATM ꯕꯨꯠꯇꯒꯤ ꯄꯩꯁꯥꯁꯦ 5ꯔꯛ ꯂꯧꯊꯣꯛꯄ ꯃꯇꯝꯗꯗꯤ ꯆꯥꯔꯖ ꯑꯝꯇ ꯂꯧꯔꯣꯏꯕ ꯍꯥꯏꯗꯤ ꯐ꯭ꯔꯤ ꯑꯣꯏꯔꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ 6 ꯁꯨꯕ ꯂꯧꯕꯗꯗꯤ ꯃꯥꯁꯦ ꯂꯨꯄꯥ 10 ꯀꯛꯈ꯭ꯔꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯐꯣꯂꯣ ꯇꯧꯏꯀꯣ ꯁꯤꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯕ ꯅꯤꯌꯣꯝꯁꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯣꯏꯔꯒꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯩꯒꯤ SBIꯒꯤ ꯀꯥꯔꯗꯁꯦ ꯄꯨꯔꯒ ꯑꯇꯣꯞꯄ ICICIꯒꯤ ATM ꯕꯨꯠꯇ ꯆꯪꯉꯒ ꯆꯤꯡꯊꯣꯛꯄ ꯇꯥꯔꯒꯗꯤꯀꯣ ꯑꯗꯨꯒꯨꯝꯕ ATM ꯕꯨꯠ ꯑꯍꯨꯝꯗꯣ ꯑꯗꯨꯒꯨꯝꯕ ATM ꯑꯇꯣꯞꯄ ꯍꯥꯏꯗꯤ SBI ꯅꯠꯇꯕ ATM ꯕꯨꯠ ꯑꯃꯗ ꯆꯥꯔꯖ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯑꯍꯨꯝꯐꯧꯇꯗꯤ ꯃꯥꯁꯦ ꯆꯥꯔꯖ ꯂꯧꯔꯣꯏꯕ ꯑꯁꯤꯒꯤ 4 ꯁꯨꯕꯗꯣ ꯑꯗꯒꯤ ꯃꯥ ꯆꯥꯔꯖ ꯂꯧꯕ ꯍꯧꯔꯛꯑꯅꯦꯕ ꯁꯤꯗꯒꯤ ꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤꯗꯨ ꯂꯩꯔꯦꯕ ꯑꯗꯨꯅ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥꯁꯦ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯔꯔꯣꯏ ꯀꯣ ꯃꯈꯣꯏ ꯆꯥꯔꯖ ꯇꯧꯕ ꯍꯧꯔꯛꯑꯅꯤ ꯍꯥꯏꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯏꯀꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯕꯦꯡꯛ ꯈꯔ ꯑꯃꯗꯗꯤ ꯆꯥꯔꯖꯁꯦ ꯂꯨꯄꯥ 10 ꯂꯧꯗꯕꯤꯗ ꯂꯨꯄꯥ 14 ꯂꯧꯕꯁꯨ ꯌꯥꯎꯋꯦꯕ ꯍꯥꯏꯕꯗꯤ ꯂꯨꯄꯥ 5,000 ꯍꯦꯟꯅ ꯍꯥꯏꯗꯤ ATM ꯕꯨꯠꯇꯒꯤ ꯂꯨꯄꯥ 5,000 ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯁꯠꯇꯣꯛꯄ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯤꯗ ꯂꯧꯔꯤꯕ ꯆꯥꯔꯖꯁꯦ ꯋꯤꯗ꯭ꯔꯣꯋꯦꯜ ꯆꯥꯔꯖ ꯍꯥꯏꯇꯥꯔꯦꯀꯣ ATM ꯕꯨꯠꯅ ꯂꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 14 ꯐꯥꯎ ꯂꯧꯕ ꯌꯥꯎꯋꯦꯕ ꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯕꯦꯡꯛ ꯈꯔꯗꯗꯤ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯌꯥꯝꯅ ꯍꯪꯗꯕ ꯋꯥꯍꯪꯁꯦ ATM ꯕꯨꯠ ꯑꯃꯒ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯕꯦꯡꯛ ꯑꯃꯒ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯃ ꯍꯪꯕ ꯌꯥꯏꯑꯕ ꯀꯣ ꯍꯥꯏꯕꯗꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯕꯦꯡꯛ ꯃꯌꯥꯝꯁꯦ RBIꯅ ꯔꯤꯒꯨꯂꯦꯠ ꯇꯧꯔꯤꯅꯦꯕ ꯑꯁꯤ ꯐꯣꯂꯣ ꯇꯧꯏꯀꯣ ꯑꯗꯨꯅ ꯔꯤꯒꯨꯂꯦꯇꯔꯤ BODIES ꯍꯥꯏꯇꯥꯔꯒꯗꯤ RBI ꯂꯩꯔꯦ SEBI ꯂꯩꯔꯦ ꯑꯗꯒꯤ SEBIꯒ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯈꯣꯏꯁꯤꯡꯅ ꯃꯈꯜꯒꯤ ꯃꯌꯥꯝ ꯃꯈꯜꯒꯤ ꯃꯥꯒꯤ ꯂꯥꯏꯟꯗ ꯃꯣꯏꯅ ꯔꯤꯒꯨꯂꯦꯠ ꯇꯧꯔꯒ ꯆꯠꯍꯜꯂꯤꯅꯦꯕꯀꯣ SEBIꯅ ꯑꯃꯨꯛ ꯀꯝꯄꯅꯤꯒꯤ ꯂꯩꯔꯦꯗꯅ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥꯅ ꯂꯧꯔꯤꯁꯦ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯗꯤ ꯆꯠꯅꯕ ꯍꯧꯔꯅꯤꯅ 1 ꯅꯕꯦꯝꯕꯔꯗꯒꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯆꯠꯅꯕ ꯍꯧꯔꯅꯤ ꯍꯥꯏꯗꯅ ꯃꯣꯏ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯈ꯭ꯔꯦꯀꯣ ꯆꯠꯅꯕ ꯍꯧꯔꯦꯕ ꯀꯃꯥꯏꯅ ꯍꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯋꯤꯗ꯭ꯔꯣꯋꯦꯜꯅꯦ ꯀꯣ ꯗꯤꯄꯣꯖꯤꯠ ꯑꯃꯁꯨꯡ ꯋꯤꯗ꯭ꯔꯣꯋꯦꯜꯁꯦ 3 ꯐꯥꯎꯗꯤ ꯃꯥꯁꯦ ꯐ꯭ꯔꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯅꯦꯕ ꯁꯤꯗꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯕꯦꯡꯛꯇ ꯄꯩꯁꯥ ꯊꯝꯕ ꯆꯠꯄꯁꯦ ꯄꯩꯁꯥꯁꯦ 3ꯂꯛ ꯗꯤꯄꯣꯖꯤꯠ ꯇꯧꯕꯕꯨꯗꯤ ꯐ꯭ꯔꯤ ꯑꯣꯏꯒꯅꯦꯕ ꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯤꯄꯣꯖꯤꯠ ꯇꯧ ꯇꯥꯔꯒꯗꯤ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 50 ꯂꯧꯅꯤ ꯍꯥꯏꯕꯅꯦꯕ ꯀꯥꯏꯗ ꯑꯔꯕꯥꯟ ꯑꯣꯏꯔꯒꯅ ꯂꯨꯄꯥ 50 ꯂꯧꯅꯤ ꯑꯗꯨꯒ ꯂꯨꯄꯥ 90 ꯂꯧꯅꯤ ꯀꯗꯥꯏꯗꯅ ꯔꯨꯔꯦꯜ ꯑꯣꯏꯔꯒꯅ ꯂꯨꯄꯥ 90 ꯂꯧꯅꯤ ꯍꯥꯏꯕꯅꯦꯕ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯕꯦꯡꯛꯇ ꯄꯩꯁꯥ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯆꯠꯄꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯝꯖꯤꯟꯕ ꯆꯠꯄꯁꯦ ꯍꯥꯞꯆꯟꯕ ꯆꯠꯄꯁꯦ ꯁꯤꯁꯦ ꯊꯥ ꯑꯃꯒꯤ 3 ꯍꯦꯟꯈꯤ ꯇꯥꯔꯒꯗꯤ ꯂꯨꯄꯥ 50 ꯂꯧꯅꯤ ꯍꯥꯏꯕꯅꯤ ꯄꯔ ꯗꯤꯄꯣꯖꯤꯠ ꯀꯣ ꯍꯥꯏꯕꯗꯤ ꯗꯤꯄꯣꯖꯤꯠ ꯇꯧꯕꯗꯣ ꯑꯩꯅ ꯉꯁꯤ ꯆꯠꯂꯦꯗꯅ ꯂꯨꯄꯥ 50 ꯆꯪꯒꯅꯤ ꯍꯌꯦꯡ ꯆꯠꯂꯦꯗꯅ ꯂꯨꯄꯥ 50 ꯆꯪꯒꯅꯤ 3 ꯍꯦꯟꯈꯤ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯁꯤꯅ ꯑꯃꯨꯛ ꯑꯔꯕꯥꯟꯗ ꯔꯨꯔꯦꯜꯗꯅ ꯑꯃꯨꯛ ꯂꯨꯄꯥ 90 ꯂꯧꯒꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯚꯤꯡ ꯑꯦꯀꯥꯎꯟ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯆꯠꯀꯅꯦꯕꯀꯣ ꯍꯧꯖꯤꯛ ꯆꯠꯀꯅꯤ ꯑꯗꯨꯒ ꯀꯔꯦꯟ ꯑꯦꯀꯥꯎꯟ ꯑꯃꯁꯨ ꯂꯩꯀꯣ ꯍꯥꯏꯗꯤ ꯀꯔꯦꯟ ꯑꯦꯀꯥꯎꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯀꯥꯡꯕꯨꯁꯤꯡꯅ ꯄꯥꯏꯅꯔꯤꯕ ꯑꯦꯀꯥꯎꯟꯁꯤꯅ ꯀꯔꯦꯟ ꯑꯦꯀꯥꯎꯟꯁꯤꯅꯦꯕꯀꯣ ꯀꯔꯦꯟ ꯑꯦꯀꯥꯎꯟꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤꯗꯤ ꯏꯟꯇꯔꯦꯁ ꯀꯥꯗꯦꯀꯣ ꯑꯗꯨꯅ ꯀꯔꯦꯟ ꯑꯦꯀꯥꯎꯟꯁꯦ ꯃꯈꯣꯏꯒꯤꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯣꯏꯒꯤꯗꯤ ꯋꯤꯗ꯭ꯔꯣꯋꯦꯜ ꯂꯤꯃꯤꯠꯀ ꯂꯩꯕꯖꯥꯠ ꯅꯠꯇꯦꯀꯣ ꯑꯗꯣ ꯃꯣꯏꯒꯤꯁꯨ ꯂꯩꯕ꯭ꯔꯥ ꯍꯪꯇꯥꯔꯒ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦꯀꯣ 1 ꯂꯥꯈ ꯐꯥꯎꯗꯤꯅꯦ 1 ꯂꯥꯈ ꯐꯥꯎꯗꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯁꯨ ꯂꯨꯄꯥ 50 ꯑꯣꯏꯒꯅꯦꯕ ꯀꯣ ꯑꯗꯨꯒ 1 ꯂꯥꯈꯇꯒꯤ ꯍꯦꯛ ꯍꯦꯟꯒꯠꯈꯤ ꯇꯥꯔꯒꯗꯤ ꯀꯣ ꯂꯨꯄꯥ 1,000ꯗ ꯂꯨꯄꯥ 1 ꯍꯦꯟꯒꯠꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯏꯀꯣ
1 lakh ꯑꯣꯏꯇꯥꯔꯒꯗꯤ ꯂꯨꯄꯥ 50 ꯀꯛꯈꯤꯅꯤ ꯑꯗꯨꯒ 1 lakh ꯃꯊꯛ ꯑꯣꯏꯔꯒꯅ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ 2 lakh ꯗꯤꯄꯣꯖꯤꯠ ꯇꯧꯒꯦ ꯈꯜꯂꯁꯦꯕꯀꯣ ꯂꯤꯁꯤꯡꯗꯣ ꯂꯨꯄꯥ ꯑꯃ ꯀꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ 2 lakh ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯛꯈꯤꯗꯣꯏ ꯄꯩꯁꯥꯁꯦ ꯂꯨꯄꯥ 150 ꯀꯛꯊꯠꯈ꯭ꯔꯅꯦꯕ ꯃꯣꯏꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯊꯝꯖꯒꯦ ꯍꯥꯏꯕꯁꯤꯐꯥꯎꯗ ꯄꯩꯁꯥꯁꯦ ꯂꯧꯗꯣꯔꯕꯅꯦꯕ ꯕꯦꯡꯛꯅꯀꯣ ꯑꯗꯒꯤ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯑꯇꯣꯞꯄ ꯕꯦꯡꯛꯅꯁꯨ ꯇꯧꯕ ꯍꯧꯔꯛꯑꯦ ꯀꯣ ꯑꯇꯣꯞꯄ ꯕꯦꯡꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ PNB ꯂꯩꯔꯤꯕ PNBꯁꯦ ꯍꯧꯖꯤꯛꯇꯤ ꯄꯟꯖꯥꯕ ꯅꯦꯁꯅꯦꯜ ꯕꯦꯡꯛꯁꯦ ꯍꯧꯖꯤꯛ ꯕꯦꯡꯛ 3 ꯃꯔꯖ ꯇꯧꯈ꯭ꯔꯦꯀꯣ ꯑꯣꯔꯤꯌꯦꯟ ꯕꯦꯡꯛ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯪꯅꯔꯤꯕ ꯌꯨꯅꯥꯏꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ UBI ꯍꯥꯏꯔꯤꯁꯦ ꯑꯁꯤꯒꯤ ꯕꯦꯡꯛꯁꯤꯒ PNBꯗ ꯃꯔꯖ ꯇꯧꯈ꯭ꯔꯦ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥꯅ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯒꯤꯗꯤꯅꯦ ꯑꯇꯣꯞꯄ ꯕꯦꯡꯛꯁꯤꯡꯅꯁꯨ ꯃꯈꯣꯏꯁꯨ ꯄꯥꯝꯕ ꯍꯧꯔꯛꯑꯦꯕ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯑꯦꯕ ꯀꯣ ꯑꯗꯣ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯊꯣꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯧꯅꯤ ꯍꯥꯏꯕꯅꯤ ꯑꯗ ICICIꯅ ꯂꯩꯔꯤꯁꯦ ICICIꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯐꯥꯎꯕ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯍꯥꯏꯇꯥꯔꯦ ICICIꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯟꯁꯦꯛꯁꯟꯒꯤ ꯆꯥꯔꯖꯁꯦ ꯀꯣ ꯍꯥꯏꯕꯗꯤ ꯕꯦꯡꯛꯒꯤ ꯋꯤꯗ꯭ꯔꯥꯋꯦꯜꯁꯦ ꯃꯈꯣꯏꯅ ATMꯗ ꯉꯁꯥꯏꯒꯤ ꯐ꯭ꯔꯤ ꯂꯩꯕꯗꯣ 5 ꯂꯩꯗꯅꯀꯣ ICICIꯒꯤꯅ 3 ꯊꯝꯊꯈ꯭ꯔꯦꯕ ꯇ꯭ꯔꯥꯟꯁꯦꯛꯁꯟ 3ꯗꯤ ꯐ꯭ꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯤ ꯄꯩꯁꯥ ꯂꯧꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯁꯤꯗꯅꯀꯣ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 6ꯇꯒꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯐꯥꯎꯁꯦ ꯁꯤꯒꯤ ꯃꯔꯛꯇ ꯀꯩꯒꯨꯝꯕ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯄ ꯇꯥꯔꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯥ ꯑꯃꯒꯤ ꯋꯤꯗ꯭ꯔꯥꯋꯦꯜꯁꯦ ꯇꯔꯝ 3ꯁꯦ ꯐ꯭ꯔꯤ ꯑꯣꯏꯗꯅ ꯑꯁꯤꯒꯤ ꯐ꯭ꯔꯤꯁꯦ ꯂꯩ ꯀꯥꯏꯅꯒ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯎꯔꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯇꯝꯗ ꯂꯧꯊꯣꯛ ꯇꯥꯔꯒꯗꯤ ꯑꯣꯐꯤꯁ ꯑꯋꯥꯔꯗ ꯂꯧꯊꯣꯛꯄ ꯅꯠꯇꯦ ꯍꯥꯏꯅ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯂꯨꯄꯥ 10ꯁꯦ ꯀꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤꯅ ICICIꯒꯤ ꯇꯧꯔꯤꯕ ꯃꯥꯅ ꯏꯜꯂꯤꯕꯁꯤꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯋꯥꯔ ꯅꯠꯇꯕꯗ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯇꯧꯕ ꯈꯨꯗꯤꯡꯃꯛꯁꯦ ꯍꯥꯏꯕꯗꯤ ꯁꯟꯗꯦ ꯑꯗꯒꯤ ꯁꯇꯔꯗꯦ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯒꯤ ꯇꯥꯔꯕꯀꯣ ꯍꯩꯕꯁꯤꯒꯤ ꯄꯩꯁꯥꯁꯦ ꯀꯛꯄ ꯍꯧꯔꯛꯀꯅꯦꯕ ꯁꯤꯅ ICICIꯒꯤ ꯑꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯁꯦ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯍꯟꯗꯛ ꯄꯨꯔꯛꯏꯕ ꯔꯨꯜꯁ ꯃꯌꯥꯝꯁꯤꯅ ꯀꯔꯝꯕ ꯁꯦꯛꯁꯟꯗꯅꯣꯕ ꯍꯥꯏꯗꯤ ꯀꯔꯝꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯁꯦꯛꯁꯟꯗꯅꯣꯕ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯌꯦꯠꯂꯛꯇꯣꯏꯁꯦꯀꯣ ꯑꯗ ꯁꯤꯗ ꯃꯔꯨꯑꯣꯏꯅ ꯌꯦꯠꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯜ ꯇ꯭ꯔꯦꯗꯔꯁꯤꯡ ꯀꯣ ꯁ꯭ꯃꯣꯜ ꯇ꯭ꯔꯦꯗꯔꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯗꯨꯀꯥꯟꯗꯥꯔ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯈꯣꯏꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯗ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯃꯔꯝꯗꯤ ꯗꯨꯀꯥꯟ ꯃꯆꯥꯗ ꯃꯅꯤꯄꯨꯔꯗꯁꯨ ꯌꯦꯡꯁꯤꯅꯦ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯗꯨꯀꯥꯟ ꯍꯥꯏꯗꯤ ꯈꯔ ꯄꯤꯛꯊꯕ ꯗꯨꯀꯥꯟꯗ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗꯒ ꯄꯦꯃꯦꯟ ꯇꯧꯕ ꯌꯥꯕ ꯗꯨꯀꯥꯟꯁꯦ ꯌꯥꯝꯅ ꯂꯩꯇꯦ ꯍꯥꯏꯔꯤꯕꯀꯣ ꯅꯣꯏꯅ ꯃꯣꯜꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯔꯠꯀꯨꯝꯕ ꯑꯗꯒꯤ ꯁ꯭ꯇꯣꯔ ꯈꯔ ꯆꯥꯎꯕꯁꯤꯡꯗꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯣꯟꯂꯥꯏꯟꯗꯒ ꯄꯦꯃꯦꯟ ꯇꯧꯕ ꯌꯥꯕꯒꯤ UPIꯗꯕꯨꯅꯤ ꯈꯪꯗꯦ ꯑꯗꯒꯤ QR ꯀꯣꯗ ꯁ꯭ꯀꯦꯟ ꯇꯧꯔꯒꯕꯨꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤꯗꯤ ꯂꯩꯔꯦꯗꯅꯀꯣ ꯃꯈꯣꯏ ꯂꯩꯈꯤꯕ ꯀꯥꯡꯕꯨꯒꯤꯕꯨꯗꯤ ꯐꯔꯦꯕ ꯂꯩꯇꯕ ꯖꯒꯥ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯄꯣꯁ ꯍꯧꯖꯤꯛ ꯂꯨꯄꯥ 50 ꯄꯤꯔꯦ ꯀ꯭ꯋꯥ ꯑꯃꯗ ꯀ꯭ꯋꯥ ꯃꯇꯞ 5 ꯂꯩꯔꯦ ꯈꯜꯂꯁꯦ ꯗꯨꯀꯥꯟ ꯑꯃꯗꯒꯤ 150ꯁꯦ ꯑꯩꯅ ꯄꯩꯁꯥ ꯄꯤꯔꯒ ꯑꯆꯣꯏꯕ ꯂꯩꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯑꯩ ꯁ꯭ꯀꯦꯟ ꯇꯧꯅꯤ ꯍꯥꯏ ꯌꯥꯄꯣꯠꯇꯦꯕ ꯗꯨꯀꯥꯟꯗꯥꯔꯗꯨꯗ ꯀꯩꯒꯨꯝꯕ ꯁ꯭ꯀꯦꯅꯔꯗꯣ ꯂꯩꯔꯝꯗ ꯇꯥꯔꯒꯗꯤ ꯀꯣ ꯑꯗꯨꯅ ꯗꯨꯀꯥꯟꯗꯥꯔꯗꯨꯗ ꯀꯩꯗꯧꯔꯦ ꯃꯉꯣꯟꯗ ꯀꯦꯁ ꯆꯪꯉꯦꯕ ꯑꯗꯨ ꯃꯥꯅ ꯀꯦꯁꯇꯣ ꯃꯥꯅ ꯕꯦꯡꯛꯇꯒꯤ ꯆꯠꯂꯒ ꯆꯤꯡꯉꯨꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯃꯉꯣꯟꯗꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯣꯟꯂꯥꯏꯟ ꯄꯤꯔꯝ ꯇꯥꯔꯒꯁꯨ ꯃꯥꯅ ꯑꯇꯣꯞꯄꯗ ꯑꯣꯟꯂꯥꯏꯟ ꯇꯧꯗ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗꯗꯤ ꯀꯦꯁꯇꯣ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯗꯨꯀꯥꯟꯗꯥꯔ ꯑꯃꯗ ꯑꯩꯅ ꯉꯁꯤ QR ꯀꯣꯗ ꯇꯧꯔꯒ UPIꯗꯅꯤ ꯈꯪꯗꯦ ꯑꯩꯅ ꯃꯉꯣꯟꯗ ꯄꯣꯠꯁꯦ ꯂꯩꯔꯅꯦꯕ ꯃꯉꯣꯟꯗꯗꯤ ꯃꯥꯏ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥꯁꯦ ꯆꯪꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯂꯩꯔꯛꯇꯣꯏꯅꯤꯅ ꯑꯗꯨ ꯅꯨꯄꯥꯗꯣ ꯃꯥꯅ ꯄꯣꯠ ꯂꯩꯕ ꯆꯠꯄ ꯀꯥꯟꯁꯤꯗꯅ ꯑꯗꯨꯒꯤ QR ꯀꯣꯗꯇꯣ ꯃꯉꯣꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦꯕ ꯃꯥꯗꯤ ꯀꯦꯁꯇ ꯄꯤꯕ ꯇꯥꯔꯦꯕ ꯀꯣ ꯑꯗꯨꯗꯤ ꯃꯥꯁꯦ ꯀꯥꯏ ꯆꯠꯂꯅꯤ ATM ꯆꯠꯂꯅꯤ ATMꯗ ꯄꯩꯁꯥ ꯆꯤꯡꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯆꯤꯡꯊꯣꯛꯄ ꯀꯥꯟꯗꯗꯤ ꯃꯉꯣꯟꯗ ꯄꯩꯁꯥ ꯀꯛꯈꯤꯗꯣꯔꯕꯅꯦꯕ ꯒ꯭ꯌꯥꯟ ꯑꯗꯨꯅ ꯁꯣꯛꯏꯁꯦ ꯃꯣꯏꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯤꯅ ꯕꯦꯡꯛꯀꯤ ꯔꯨꯜ ꯑꯣꯏꯖꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯂꯥꯛꯄꯗꯒꯤꯗꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯇ꯭ꯋꯤꯠ ꯑꯃ ꯇꯧꯔꯦꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯆꯠꯅꯈꯤꯔꯣꯏ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯀꯣ ꯑꯗꯨꯅ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯒꯤ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯁꯞꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ RBIꯅ ꯑꯃꯨꯛ ꯅꯣꯇꯤꯁ ꯑꯃꯃꯨꯛ ꯊꯣꯛꯆꯜꯂꯛꯑꯦꯕ ꯑꯗꯨꯒꯤ ꯅꯣꯇꯤꯁꯇ ꯌꯥꯎꯔꯤꯁꯦ ꯕꯦꯁꯤꯛ ꯁꯦꯚꯤꯡ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯁꯦꯚꯤꯡ ꯕꯦꯡꯛ ꯑꯦꯀꯥꯎꯟꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯄꯥꯏꯅꯔꯤꯕ ꯁꯦꯚꯤꯡ ꯑꯦꯀꯥꯎꯟꯁꯦ ꯁꯤꯁꯤꯅ ꯔꯤꯒꯨꯂꯔ ꯁꯦꯚꯤꯡ ꯑꯦꯀꯥꯎꯟꯅꯦꯕ ꯍꯥꯏꯕꯗꯤ ꯁꯤꯅ ꯔꯤꯒꯨꯂꯔ ꯁꯦꯚꯤꯡ ꯑꯦꯀꯥꯎꯟꯅꯤ
ꯔꯤꯒꯨꯂꯔ ꯁꯦꯚꯤꯡ ꯑꯦꯀꯥꯎꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯕꯦꯁꯤꯛ ꯁꯦꯚꯤꯡ ꯕꯦꯡ ꯑꯦꯀꯥꯎꯟꯁꯦ ꯑꯗꯨꯒ ꯃꯥꯒ ꯖꯟ ꯙꯟ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯆꯟꯈꯤꯕ ꯑꯦꯀꯥꯎꯟꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯖꯦꯔꯣ ꯕꯦꯂꯦꯟꯁ ꯀꯥꯡꯕꯨꯁꯤꯡꯁꯦ ꯖꯦꯔꯣ ꯕꯦꯂꯦꯟꯁ ꯀꯥꯡꯕꯨꯁꯤꯡꯁꯤꯅꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯕꯦꯁꯤꯛ ꯁꯦꯚꯤꯡ ꯕꯦꯡ ꯑꯦꯀꯥꯎꯟꯁꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯦꯀꯥꯎꯟ ꯑꯅꯤꯁꯦ ꯁꯤꯅꯅꯦ ꯖꯣꯖꯤꯇꯅ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯡ ꯈꯨꯗꯤꯡꯃꯛꯅ ꯔꯤꯐꯣꯔꯝ ꯑꯃ ꯂꯥꯛꯁꯅꯨꯀꯣ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅꯗꯤ ꯑꯝꯇ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯕ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯆꯠꯅꯔꯤꯕ ꯀꯩꯅꯣꯁꯦ ꯁꯦꯚꯤꯡ ꯕꯦꯡ ꯑꯦꯀꯥꯎꯟ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯁꯤꯁꯇꯦꯝ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯀꯔꯦꯟ ꯑꯦꯀꯥꯎꯟꯕꯨ ꯑꯣꯏꯒꯦꯔꯥ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯕꯦꯡꯀꯤ ꯔꯤꯒꯨꯂꯦꯁꯟ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯆꯠꯅꯒꯅꯦꯕ ꯁꯤꯗꯀꯣ ꯑꯗ ꯁꯤꯗ ꯑꯃꯨꯛ ꯐꯔꯦꯅꯦ ꯑꯥꯔ ꯕꯤ ꯑꯥꯏꯅ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯕꯦꯡ ꯈꯨꯗꯤꯡꯃꯛꯅ ꯃꯥꯅ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯔꯦꯠꯁꯦ ꯂꯦꯞꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯃꯃꯨꯛ ꯍꯪꯉꯛꯄ ꯀꯣꯏꯁꯟ ꯑꯃꯃꯨꯛ ꯂꯥꯛꯏꯀꯣ ꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯍꯪꯈꯤꯕꯗꯣ ꯑꯃꯨꯛ ꯌꯥꯏꯑꯕ ꯁꯤꯗꯅ ꯑꯃꯨꯛꯀꯣ ꯍꯥꯏꯗꯤ ꯑꯥꯔ ꯕꯤ ꯑꯥꯏꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯉꯁꯥꯏ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯑꯥꯔ ꯕꯤ ꯑꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯕꯦꯡꯛ ꯃꯌꯥꯝꯁꯦ ꯃꯥꯅ ꯔꯤꯒꯨꯂꯦꯠ ꯇꯧꯔꯤꯅꯦꯕ ꯀꯣ ꯑꯗꯨꯅ ꯑꯥꯔ ꯕꯤ ꯑꯥꯏꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯕꯦꯡꯛꯅ ꯆꯂꯥꯏꯔꯤꯁꯤꯁꯨ ꯑꯗꯨꯅ ꯑꯥꯔ ꯕꯤ ꯑꯥꯏꯒꯤ ꯒꯥꯏꯗꯂꯥꯏꯟꯗ ꯌꯥꯎꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯕꯦꯡꯛ ꯑꯣꯏꯒꯦꯔꯥꯀꯣ ꯄꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯕꯦꯡꯛ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔ ꯕꯦꯡꯛꯕꯨ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯥꯏꯚꯦꯠꯄꯨ ꯑꯣꯏꯒꯦꯔꯥ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯃꯥꯒꯤ ꯕꯦꯡꯛꯁꯤꯡꯗꯣ ꯑꯗꯨꯅꯅꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯕꯦꯡꯛꯇꯨꯕꯨ ꯔꯟ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯦ ꯇꯦꯛꯁ ꯅꯠꯇ꯭ꯔꯒꯅ ꯆꯥꯔꯖ ꯂꯧꯕ ꯌꯥꯏꯑꯕ ꯇꯣ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯗꯨꯒꯨꯝꯕ ꯆꯥꯔꯖꯇꯣ ꯐꯦꯌꯔ ꯑꯣꯏꯒꯗꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯂꯧꯁꯟꯕꯁꯨ ꯌꯥꯗꯦꯕ ꯐꯦꯌꯔ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯆꯥꯔꯖ ꯃꯌꯥꯝꯁꯦꯀꯣ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕ ꯉꯁꯥꯏꯒꯤ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤꯗꯤ ꯆꯥꯔꯖ ꯍꯦꯟꯒꯠꯂꯅꯤꯅ ꯍꯥꯏꯔꯛꯏꯗꯣ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯥꯔ ꯕꯤ ꯑꯥꯏꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅꯅ ꯁꯦꯝꯒꯠꯂꯛꯄ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯃꯁꯥꯒꯤ ꯀꯥꯏꯗ ꯂꯥꯛꯏꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯁꯥꯅ ꯍꯦꯛꯇ ꯇꯧ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯇꯥꯔꯒꯗꯤ ꯌꯥꯕ ꯅꯠꯇꯦꯕ ꯑꯥꯔ ꯕꯤ ꯑꯥꯏꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯍꯦꯟꯒꯠꯆꯔꯛꯄꯅꯦꯕ ꯀꯣ ꯑꯗ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯒꯤ ꯌꯦꯡ ꯇꯥꯔꯒꯗꯤ ꯁꯤꯁꯤꯅ ꯀꯅꯥ ꯏꯝꯄꯦꯛ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯌꯥꯏꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯑꯦꯟ ꯗꯤ ꯑꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯒꯤ ꯐ꯭ꯂꯦꯒꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥ ꯍꯥꯏꯁꯦꯀꯣ ꯗꯤꯖꯤꯇꯦꯜ ꯁꯦꯚꯤꯌꯥ ꯏꯟꯗꯤꯌꯥꯁꯦ ꯄꯨꯔꯥ ꯗꯤꯖꯤꯇꯦꯂꯥꯏꯖꯦꯁꯟ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯇꯧꯕꯁꯦ ꯁꯤꯁꯨ ꯄꯨꯔꯥ ꯗꯤꯖꯤꯇꯦꯜ ꯂꯣꯏ ꯑꯣꯟꯒꯗꯕꯅꯦꯕ ꯀꯦꯁꯂꯦꯁ ꯀꯟꯇ꯭ꯔꯤ ꯑꯣꯟꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯀꯦꯁꯂꯦꯁ ꯀꯟꯇ꯭ꯔꯤ ꯑꯣꯟꯕꯁꯦ ꯑꯗꯨ ꯑꯣꯟꯂꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤ ꯀꯦꯁꯂꯦꯁ ꯀꯟꯇ꯭ꯔꯤ ꯑꯣꯜꯂꯛꯄꯒꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯉꯁꯥꯏꯒꯤ ꯕꯣꯔꯗꯔꯗ ꯂꯩꯔꯤꯅꯦꯕꯀꯣ ꯑꯣꯟꯊꯣꯛꯑꯝꯗꯥꯏꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛꯅꯦꯕ ꯁꯤ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯁꯤꯁꯇꯦꯝꯗ ꯂꯥꯛꯁꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯁꯤꯡꯁꯦ ꯄꯩꯁꯥꯁꯦ ꯕꯦꯡꯛꯇ ꯊꯝꯅꯤꯡꯉꯛꯑꯔꯣꯏꯕ ꯀꯣ ꯕꯦꯡꯛꯇ ꯊꯝꯅꯤꯡꯉꯛꯑꯔꯣꯏ ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯂꯣꯏ ꯂꯩꯅꯤꯡꯉꯛꯑꯅꯦꯕ ꯄꯩꯁꯥ ꯂꯧꯈꯠꯂꯛꯑꯕꯅꯤꯅ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯏꯁꯥꯅꯁꯨ ꯊꯝꯖꯕ ꯊꯝꯕꯒꯤ ꯃꯇꯝ ꯄꯩꯁꯥ ꯑꯃꯨꯛ ꯂꯧꯕꯤꯈꯤꯕ ꯑꯗꯨꯅ ꯃꯤꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯃꯥꯏ ꯈꯨꯠꯇ ꯀꯦꯁ ꯄꯥꯏꯕꯗꯣ ꯍꯩꯅꯔꯛꯑꯅꯦꯕ ꯃꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯕꯦꯡꯛꯇ ꯄꯩꯁꯥꯁꯦ ꯊꯝꯃꯛꯇ꯭ꯔꯕ ꯃꯈꯨꯠꯇ ꯀꯦꯁ ꯄꯥꯏꯔꯒ ꯂꯩꯔꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯐ꯭ꯂꯦꯁꯟ ꯍꯣꯠꯂꯤꯁꯦ ꯉꯁꯥꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯥ ꯑꯍꯨꯝ ꯈꯨꯗꯤꯡꯒꯤ ꯏꯟꯐ꯭ꯂꯦꯁꯟꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯌꯦꯡꯉꯤꯅꯦ ꯍꯥꯏꯗꯤ ꯊꯥ ꯑꯍꯨꯝꯁꯤꯗ ꯄꯣꯠ ꯃꯃꯜ ꯀꯃꯥꯏꯅ ꯂꯩ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯁꯦ ꯃꯣꯏꯅ ꯌꯦꯡꯉ ꯏꯟꯐ꯭ꯂꯦꯁꯟꯒꯤ ꯔꯦꯠꯁꯦ ꯂꯦꯞꯄꯛꯏꯅꯦꯕꯀꯣ ꯔꯦꯄꯣ ꯔꯦꯠ ꯀꯥꯏꯅ ꯂꯦꯞꯄꯛꯏ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯂꯦꯞꯄꯛꯏꯅꯦꯕ ꯗꯤꯄꯣꯖꯤꯠ ꯇꯧꯔꯛꯇꯕ ꯄꯩꯁꯥ ꯍꯥꯏꯗꯤ ꯃꯤꯒꯤ ꯈꯨꯠꯇ ꯑꯩ ꯈꯨꯠꯇ ꯂꯨꯄꯥ ꯀꯌꯥ ꯄꯥꯏ ꯍꯥꯏꯕꯁꯦ ꯒꯣꯔꯃꯦꯟꯅ ꯈꯪꯕ ꯉꯝꯃꯣꯏꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯒꯣꯔꯃꯦꯟꯅ ꯈꯪꯕ ꯉꯝꯒꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯄꯕ꯭ꯂꯤꯛꯇ ꯀꯣ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯤꯗ ꯀꯦꯁ ꯃꯌꯥꯝ ꯄꯥꯏꯔꯛꯄꯁꯦ ꯁꯤꯗꯅꯤ ꯏꯟꯐ꯭ꯂꯦꯁꯟꯁꯦ ꯌꯥꯝ ꯋꯥꯡꯕꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯅ ꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯔꯤꯚ꯭ꯌꯨ ꯇꯧꯍꯧꯕꯅ ꯐꯩ ꯑꯗꯨꯒ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯃꯃꯜꯁꯦ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯊꯥꯎ ꯃꯃꯜꯁꯦ ꯌꯥꯝ ꯇꯥꯡꯉꯦꯀꯣ ꯍꯧꯖꯤꯛꯀꯣ ꯑꯩ ꯅꯍꯥꯟꯒꯩ ꯊꯥꯎꯁꯦ ꯑꯩ ꯄꯥꯛ ꯍꯥꯟꯗꯦ ꯌꯨꯝꯗ ꯑꯗꯨꯝ ꯊꯝꯃꯦ ꯑꯗ ꯅꯍꯥꯟꯁꯦ ꯄꯝ ꯆꯠꯄ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛ ꯊꯥꯎꯁꯦ 84 ꯄꯣꯏꯟ ꯁꯝꯊꯤꯡ ꯂꯩꯔꯝꯃꯦ ꯀꯣ ꯁꯝꯊꯤꯡ ꯃꯌꯥꯝ ꯀꯥꯎꯗꯤ ꯀꯥꯎꯈ꯭ꯔꯦ ꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯁꯦ ꯋꯥꯔꯜ ꯃꯥꯔꯀꯦꯠꯇ ꯊꯥꯎꯒꯤ ꯃꯃꯜꯁꯦ ꯑꯩꯅ ꯈꯟꯕꯗ ꯑꯦꯛꯖꯦꯛ ꯈꯪꯗꯦ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯒꯤ ꯋꯥꯅꯤꯀꯣ ꯋꯥꯔꯜ ꯃꯥꯔꯀꯦꯠꯇ ꯍꯧꯖꯤꯛꯁꯦ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩ ꯈꯟꯕꯗ $41 ꯃꯨꯛꯀ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯀꯣ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯀꯣꯚꯤꯗ-19 ꯍꯧꯔꯛꯄꯒꯤ ꯃꯇꯝꯗꯨꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯥꯕ ꯀꯟꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯔꯥꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯃꯣꯏꯕꯥꯅꯤ ꯈꯠꯅꯈꯤꯕꯅꯦꯕ ꯈꯠꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯃꯃꯜꯁꯦ $20ꯐꯥꯎ ꯄꯤꯔꯝꯃꯤꯅꯦ ꯍꯥꯏꯕ
ꯕꯦꯔꯦꯜ ꯑꯃꯒꯤ ꯃꯃꯜꯁꯦ $20 ꯀꯩꯅꯣ ꯇꯥꯏꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯔꯤꯕꯁꯦ ꯒꯣꯔꯃꯦꯟ ꯑꯃꯠꯇ ꯆꯩꯔꯒ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯆꯨꯝꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯆꯕꯩ ꯋꯥꯅꯤ ꯁꯤꯁꯤꯅ NDAꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯅꯦ UPAꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯣ ꯑꯗꯨꯗꯅꯦ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯦ ꯉꯁꯥꯏꯒꯤ ꯕꯦꯔꯦꯜ ꯑꯃꯗꯅꯦ $100 ꯄꯤꯔꯝꯃꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯦ $100 ꯄꯤꯔꯝꯃꯦꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯦ ꯊꯥꯎꯒꯤ ꯃꯃꯜꯁꯦ 60ꯒ ꯁꯝꯊꯤꯡ ꯂꯩꯌꯦꯕ 60 ꯁꯝꯊꯤꯡ ꯂꯩꯌꯦꯕ ꯑꯗꯨꯝ ꯂꯩꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯊꯥꯎꯁꯦ ꯊꯥꯎ ꯃꯃꯜ ꯁꯨꯃꯥꯏꯅ ꯕꯛ ꯂꯥꯎꯅ ꯍꯟꯊꯔꯛꯄꯁꯦ ꯁꯤꯗꯩꯗ ꯑꯃꯨꯛ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯦꯛꯁꯁꯦ ꯀꯁꯇꯝ ꯇꯦꯛꯁꯁꯦ ꯆꯥꯎ ꯆꯥꯎꯅ ꯂꯧꯈꯠꯈꯤꯕ ꯍꯟꯊꯕ꯭ꯔꯥ ꯑꯗꯨꯒꯤ ꯇꯦꯛꯁꯇꯨꯅꯅꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯥꯎ ꯍꯥꯟꯕ ꯃꯇꯝꯗ 84 ꯄꯣꯏꯟ ꯁꯝꯊꯤꯡ ꯄꯤꯔꯒ ꯍꯥꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯊꯥꯎ ꯍꯥꯟꯕ ꯃꯇꯝꯗ ꯂꯧꯔꯤꯕ ꯇꯦꯛꯁ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯑꯣꯏꯅꯅꯦ ꯒꯨꯒꯜꯗ ꯆꯪꯉꯣꯕꯀꯣ ꯒꯨꯒꯜ ꯆꯪꯉꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯕ꯭ꯔꯦꯛꯑꯞ ꯑꯃ ꯌꯦꯡꯕꯤꯌꯣꯕ ꯊꯥꯎꯒꯤ ꯕ꯭ꯔꯦꯛꯑꯞ ꯑꯃ ꯌꯦꯡꯕꯤꯌꯣꯕ ꯏꯁꯇꯦꯠ ꯑꯃꯒ ꯊꯥꯎ ꯃꯃꯜꯁꯦ ꯃꯥꯟꯅꯔꯣꯏꯕ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯊꯥꯎꯗꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯚꯦꯠ ꯆꯠꯅꯔꯤꯑꯕ ꯚꯦꯂꯨ ꯑꯦꯗꯦꯠ ꯇꯦꯛꯁꯁꯦ ꯆꯠꯅꯔꯤꯑꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯇꯦꯠꯅ ꯃꯥꯅ ꯄꯥꯝꯖꯕ ꯇꯦꯛꯁ ꯃꯃꯜ ꯍꯥꯞꯄꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛꯁꯤ ꯗꯦꯜꯂꯤꯗ 86 87 ꯄꯤꯔꯝꯕ ꯌꯥꯏ ꯀꯣ ꯃꯨꯝꯕꯥꯏꯗꯒꯗꯤ 90 ꯍꯦꯜꯂꯝꯕꯁꯨ ꯌꯥꯏ 90 ꯄꯤꯔꯝꯕꯁꯨ ꯌꯥꯏ ꯃꯣꯏꯗꯤ ꯌꯥꯝ ꯆꯥꯎꯋꯦꯕ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯃꯟ ꯑꯣꯏꯅꯅꯦ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯄꯤꯔꯤꯕ ꯊꯥꯎ ꯃꯃꯜꯁꯦ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯒ ꯌꯦꯡꯉꯣꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯦꯛꯁꯅ ꯀꯌꯥꯝ ꯂꯧꯈꯤ ꯊꯥꯎ ꯃꯃꯜꯅ ꯀꯌꯥꯅꯣ ꯔꯤꯇꯦꯜꯒꯤꯅ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯌꯦꯡꯕꯤꯌꯣꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯦꯕ ꯂꯣꯏꯅꯃꯛ ꯈꯪꯒꯅꯦꯕ ꯑꯁ ꯃꯃꯜ ꯇꯥꯡꯉꯦ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯟꯕ ꯇꯧꯅꯕ ꯉꯁꯤ ꯅꯣꯡꯃꯇꯪ ꯊꯥꯎ ꯍꯥꯟꯕꯗꯅꯦ ꯍꯌꯦꯡ ꯗꯃꯥꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯩ ꯉꯁꯤꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯒꯤ ꯋꯥꯗꯤ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯏꯀꯣꯅꯣꯃꯤꯛꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏ ꯏꯀꯣꯅꯣꯃꯤꯛꯁꯦ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏ ꯀꯣ ꯉꯁꯤ ꯑꯩꯉꯣꯟꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯨꯄꯥ 1,000 ꯂꯧꯈ꯭ꯔꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ 1,000ꯁꯤ ꯑꯦꯅꯤꯍꯥꯎ ꯃꯦꯅꯤꯍꯥꯎ ꯃꯔꯝ ꯑꯃꯅꯤ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯂꯧꯔ ꯆꯠꯈ꯭ꯔꯦꯕ ꯒ꯭ꯌꯥꯟ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯃꯔꯝ ꯑꯃꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 1,000 ꯂꯧꯔ ꯆꯠꯈ꯭ꯔꯦꯕ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒ ꯑꯁ ꯚꯥꯏ ꯑꯁ ꯅꯪ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯚꯥꯏ ꯑꯩ ꯅꯪꯉꯣꯟꯗ ꯉꯁꯥꯏ ꯐ꯭ꯔꯤꯗꯅꯦ ꯂꯨꯄꯥ 100ꯁꯦ ꯄꯤꯊꯣꯛꯑꯒꯦ ꯚꯥꯏ ꯅꯪ ꯀꯩꯅꯣꯝꯃ ꯊꯣꯛꯑꯒꯅ ꯑꯆꯥꯄꯣꯠ ꯆꯥꯖꯧꯔꯣ ꯍꯥꯏꯔꯛꯇꯣꯏꯅꯦꯕ 100ꯁꯦ ꯐ꯭ꯔꯤꯗ ꯄꯤꯊꯣꯔꯛꯑꯅꯦꯕ ꯑꯩꯉꯣꯟꯗꯒꯤ ꯒ꯭ꯌꯥꯟ ꯃꯦꯃꯥꯟ ꯇꯥꯗꯉꯩ ꯂꯨꯄꯥ 1,000 ꯂꯧꯈꯤꯕꯗꯨꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 100 ꯄꯤꯔꯦ ꯑꯩꯁꯦ ꯍꯔꯥꯎꯍꯟꯗꯣꯏꯅꯦꯕ ꯑꯁ ꯑꯩ ꯂꯨꯄꯥ 100 ꯄꯤꯔꯦ ꯂꯨꯄꯥ 100 ꯃꯥꯅ ꯄꯤꯔꯦꯒ ꯍꯔꯥꯎ ꯍꯜꯂꯛꯇꯣꯏꯅꯦꯕ ꯁꯤꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯁꯤꯁꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯇꯦꯛꯁꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯇꯦꯛꯁꯇꯅꯦꯕ ꯃꯤꯅ ꯉꯁꯥꯏꯒꯤ ꯐꯣꯡꯅ ꯂꯨꯠ ꯇꯧꯔꯤꯁꯦ ꯇꯦꯛꯁꯇꯅꯦꯕ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥꯗ ꯄꯥꯜꯂꯝꯃꯤꯉꯩꯁꯦ ꯇꯦꯛꯁꯇꯅꯦꯕ ꯃꯣꯏꯅ ꯁꯥꯟꯅꯩ ꯃꯌꯥꯝꯁꯦ ꯀꯨꯝꯍꯩ ꯃꯌꯥꯝꯁꯦ ꯇꯦꯛꯁꯇꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩ ꯀꯟꯀ꯭ꯂꯨꯖꯟꯁꯦ